ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯥ 13 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ USA ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯠ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯀꯣ-ꯀꯟꯚꯦꯅꯔ P.Sanahanbina ꯍꯥꯏꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯄꯊꯥꯞ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯀꯨꯔꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯝꯊꯤꯔꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯗ ꯐꯣꯔꯦꯟ ꯂꯝꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯖꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯆꯃꯝꯅꯍꯜꯂꯤ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯍꯥꯠꯂꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯊꯦꯝꯕꯒꯨꯝ ꯗ꯭ꯔꯣꯟ ꯖꯦꯃꯔ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯕꯅꯤ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯎꯠꯂꯤꯕ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯀꯌꯥꯅ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯚꯥꯔꯠꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯔ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯂꯝꯂꯛꯇ ꯂꯩꯕ ꯁꯥ ꯀꯩꯒꯤ ꯂꯪꯖꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯁꯨ ꯃꯇꯥꯒꯨꯝ ꯊꯝꯂꯤꯕ ꯑꯁꯤ ꯍꯥꯏꯈꯤ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ CSO ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ